Personal ani Leikhidre, Thaudogadu Manipur gi Governor amadi Home Minister na condemn tawrakli. Thaudogadu gi matangda SKTV News na fangba pau gi matung inna ngasinu tilpung anirom tarakba aduaida Nifu Suba Assam Rifles ki kangbu amana Sangsak Battalion Headquarter tamna halakbada nungsangkung gi mapa yeurakbada ching mathaktagi afaba makhal gi khutlai paiba sakhangdaba singna ambush tawrakhibani. Maduda Assam Rifles ki Warden Officer Balwan Singh amadi Havildar CM Singh nongmui maruna panbadagi laikatna bangamdana Leikhidabani Thaudog aduna maram oiraga mafam aduda law suduna leiba mioi sing yauna manak nakpada leiba khunja sing safagadaba mafamda chenaki khunja sing na fongdorakpagi matung inna nakalani gi marakta chaurak na pung anirom akan mamongda nongmui kapnaki hairi Thaudog adu thokpaga mafam aduda ehenba security force sing sangsinduna pak sanna thiba humagi thabak chathaki hauzik faubagi oina ambush adu kanana chatharakibano haiba chapchana khangbangamdri loinana lal holup amatana report asi file tawri ngay manung fawada claim tawrak pasu laitri nakalamaromda ngasi nungthil Nifu Suba Assam Rifles ki kangbu amada ambush tawduna personal ani हाथ की बगी थवोंग अदु मणिपुर की गवर्नर अजय कुमार भल्ला अमदी होम मिनिस्टर गोविंदास कोंथौजमना अकन ममोंगदा यानिंगदब फोंदोरकली थौदोगदुगी मतंगदा गवर्नर अजय कुमार भल्लाना सोशल मीडिया दा थादोरकपा वारोल मन हाई असिगुम मखलगी हिंसागी थवोंग सिंग खुनाई असिदा चनफम लेते लोइनना लमदम असिदा तंगदु लेता बहनजिलकनबगी थौरांगदा असिगुम थौदोक असिना मपांगल सोंथा हनबसु ngamloi Leikhidre personal anigi imung manung na thengna horiba awabadashu saruk yari haina governor gi warol asina makhatari Amaromda Manipur lenga ki Home Minister Govindas Konthokjamna thadorakpa warol amana hai ngasigi thaudok aduna lamdam asida tangdu leitaba purakna bahonabada khurau thanghalle thaudok aduga mari leinana security force na mathau taba khongthang khudingmak laukhattuna chenari ba mioi sing logi matung inna chapchana thengnagani haibagi thajaba thamli haina mahaki warol asina makhatari Ini